right entry time, right exit time, and right stop loss time ko. Hairiba stop loss tawgidaba mafamna kadaidano akoina entry tawbuna karama matam tawgani karama mafamna tawgani adugi exit tawbuna koina karama matam tawgani karama mafamna tawgani habisida koina base tawraga price action gi khogi ko live trading guide ko khogi mentorship program ama Friday numitagi start tawrani ko class khogi class timing haidi means khogi class hairasu yare natraga khoi live trade ni punna tawmina dise ko sigi timing na 9:15 to 11 am and 12:30 pm to 2:30 pm ko hairiba kano sinje khogi working days khaktang do gani Monday to Friday adugo holiday numita khoi off laigani ko ado khoi trade tawring ni manung chida khogi karma matam da khoi entry lodino ko strategy makhan mayam ama price action gi strategy macha chart pattern gi khogi hammer gi ko khoi candle gi patterns lai di sing sigi aduga master candle gi natra adidi khoi drop base drop ko rally base rally ga hariba siguma makhan gi khoina scalping tawda si naba yaba strategy mayam se khoi one by one nong gi khoi afang strategy do khoi nainaraga ko ngaiminaraga aduga entry lawmin si hairiba sigi khogi program se Friday dagi start tawragani ko myam mi khudimak loina join tawba yagani hairiba kano sigi khogi program sigi tongana extra charge lawjide ko extra charge lawde join tawningba mi sing loina mak join tawba yagani tawbudabu isa gi Zerodha account isa gi Zerodha account da 500 minimum da 500 rupees de hapiyo 500 rupees hapaga koina SBI da natraga ICICI da natra Tata Power da Tata Motors da ko natra koi Wipro da koina nong dugi laiba market ki trend dugi matungina punna practice tawboina trade tawmina se ko aina sigi mentorship program se mayam gi da muk pura siam siang hairaga de khoi Manipur da sagi trade ti tamuraba aduga tamuribo ja singduga natraga di senior singduga punna trade tawminabadi phangdabadagi sum mi mayam ama ngasi khogi stock market tagi ko handuro iba mayam sigi angamba mating khadang pangjage na tawbani ko hariba sigi khogi mentorship program sida main oina khoni yengdi se price action gi concept mayam ama khoi yengani ko candlestick ki pattern aduga candlestick ki khogi chart patterns mayam ama ko adu yamna high probability oiba khogi intraday gi strategy khara yengani aduga loina na kanagumba na option paige haraku matamda ko naked option di paibi ganu naked option gi mohta option hedging da trade tawagi gachu pijagani ko hairiba sigi trade se khoina tawdu se kadai tano haragadi broker di Zerodha gi broker oigani aduga khogi application ko online khogi application sin Google Meet to oigani ko okay adu mayamna hairiba sigi khogi mentorship program se join tawbiyo ko mentorship program se join tawbu matam da mayamna khogi lamjing mera academy gi YouTube channel se subscribe and share tawbiyo aduga telegram group sita su join tawbiyo ko hairiba sigi khogi mentorship program se siga loina na khoina topa kano amsu ko hedi free online stock market class amasu khoi start tawjeri ko sigi class na khoina November date 1 dagi hogadobne pura beginners ne basic tagi foundation dagi start tawgadobne ko kanagumba hairiba class su join tawning basingna sa khogi piriba WhatsApp number se sida text tawbiro 8800404848 ne ko igi WhatsApp number aduga course fee te logjide free online ne ko free online stock market class haibane free online stock market class har kanagumba na ojai asidi oja hoida laksage aina hangningba kaigum khara lei khole dum paw phaunaraga laaga khoini phaminaraga wari watai saba yabagi ko khotong chaba sum thamjari ko farididi ma'am swaida sum losinjarage ko roiboina mentorship program se join tawbiyo ko join tawningbasing video sigi description da WhatsApp ki number jaujari ko si WhatsApp ki number sida text tawbiro aduga ai khogi mentorship program tawgadoriba khogi WhatsApp group to aduda ma'am add tawsinjarage okay
Thank you.